Eina Soikhre Haijabadudi Erang Asida Leikhidraba Sokhallabasingdani terrorist Natte CM Biren Pawasi Paujel Pauche dagi Lokachabane Chief Minister Nongthongbam Biren Singhana Soikhre Haikiba wafamgi matangda Congress na phongdokiba statement adugi paukhum piraduna mahakna hai Eina Soikhre Haijabadudi Erang Asida Leikhidraba Sokhallaba amadi mayu makai mangan bikrabasingdani terrorist Natte wafamasi Rasbaban Imfalda Manipurgi nauna khalaklaba Governor Ajay Kumar Bala wasak laubagi khudong chaba lauduna Paumisingna hangba wahangi paukhum pibada Chief Minister na phongdokibane mahakna makha taraduna hai Manipurda thogliba Erang asi Congress na semlamba Erang ne Congress na Manipurda santi amasung tangdu leitaba hanjilakpa pamde makhoina hainingba haiduna talakle Congress party asi thabu numini haiba ngamba party ne mahakna Soikhre haina phongdokiba adu Manipurgi crisis manungda thokaningdaba thogdoksingda thawai thakraba asokapan nangkraba amade mayum makai mangan bikrabasingdane terrorist Natte mahakti terrorist singda kaidobagi lale haijagadoribano haina phongdokhe Central Government na Manipurgi Haujik oiriba phibam asida full-fledged governor ama haptuna thabirakpa asida Chief Minister na hainingai leitana center bu thagatpa phongdokladuna Central Government na yamna intelligent amasung competent oiba misak amabu Manipurgi governor oina thabirakpa si yamna laibak phaba tanja amane masina thogliba Erang asi Central Government na lumna lauduna Erang si loisinaba sinba thawongni haina laubi haikhe mahakna makha taraduna nauna state asigi governor oina wasak laukraba Ajay Bala asi yam haisingba Central Government ki achoba thabak maruoiba administration pairaklaba miyoi amane miyamna Ajay Kumar Bala da thajaba thamli madudi haujik Manipurgi crisis asi loisinaba honabada anauba karigumba kharadi soidana tawrakane maramdi crisis asi loisin baibasi government asigi top priority ne CM na hai Manipurgi crisis asi yamna complex oiba maramna solve taunaba honabada matam khara changba yai adubu center amasung state government na miyamna pamleba demand sing chada humudra implement tawba ngamkhre maram asina laibak miyamna center amasung state laingakta thajaba thambiyu haikhe Erang sida sugi ground rule thugaiduna kuki militant singna hakthengna yauksille NIA Pawasi Paujel Pauche dagi lokhatchabane ing 2023 gi May 3 dagi Manipurda thogliba Erang asida government ka khuyek pinariba suspension of operation sugi ground rule sing thugaiduna hakthengna yauksinduna hena violent oiba Erang ama ohenduna lakli haina National Court National Investigation Agency NIA da pikhaliba report amada mayek sengna palli haina national media singda report tawre court asida NIA na sil cover tawduna pen drive pi khuthang da pikhalakhiba report kumna yenglaba matungda NIA gi investigation aduda KNFP gi samlapawari yawba thengnakhe NIA gi report matungin KNFP haibasi Kuki National Front President haibane front asi 1987 da semkhibani aduga 1994 da front asi faction thoktuna SK Kibziana luchingba Kuki National Front Military Council KNFMC amadi ST Thangboy Kibziana luchingba Kuki National Front President KNFP ni haire hairiba front asigi makhada hojik masing yamlaba front linkhatuna operate tawre masigi mathakta KNF asi government ka khuyek pinariba suspension of operation suda yauriba militant group amane taseng namakidi suda yauriba KNF ki kadar sing makhoi gi designated camp sing da laigadabani aduga makhoi na pairamba khusu khulai sing makhoi gi store da solon sin duna thamgadabani haina ground rule asida mayek sing na yaude National Investigation Team NIA Manipur da thogliba Erang asiga mari laidana agency asina akhanaba case khara paiduna thijinba singi marakta mamang sahi gi November 18 da Jiribam gi Borobekra sub division gi manung chanba karongda CRPF te attack tawkhiba case ka mari lainana YouTube ta viral oikhiba video masana masabu kuki militant amagi commander ne mahaki kadar singna CRPF te attack chathagibani haina claim tawrakhiba video asibu evidence oina NIA na special NIA court ta thangalakhiba evidence asi court asina accept tawkhre haire NIA court asida pikhalakhiba video evidence amade aiba report adu the ST Thangboy Kibziana luchingba Kuki militant group Kuki National Front President KNFP asi government na tawnariba su violate tawrabra haibagi chingnaba lai haina palli haire NIA gi report adu da makhata na hai Manipur da thogliba Erang asiga mari lainana mamang sahi gi November 18 da Jiribam gi Borobekra sub division gi manung chanba karongda Kuki militant sing na mitai gi yum kai kaya mai tharaba matung angang ahum yauna nupi ahum phaduna pukhraga tamthina hatoklaga hundorakhiba CRPF camp de attack tawraba matung Kuki militant tara
एनकाउंटर सिखिबा अमदि थौदोक असगी मथंगी नुमित्ता इम्फाल वेस्ट की कौट्रुक अमसुंग कांगचुप चिंखोंग तारीबा मितई खुलसिंगदा कुकी मिलिटेंट्स ने अटैक तौदुना मिसम अने अशोकपन नंगनखिबा थौदोकसिंग असिगी केसिंग एनआईए पाइदुना इन्वेस्टिगेशन सथबा हौख्रबनी हाइरे जेएसी चे अमसुंग बोम थमलंबा मरी लेनदे केसीपी एमएफएल पावसी पाउजेल पाउसेदगी लौखचबने भारत लैंगाकी पॉलिसी अमा ओइना नार्को टेररिस्ट कुकी सिंग सिजिनदुना ngasi ngasi mak aikhoigi मिचम मियाम द सथरगलिबा प्रॉक्सी वारगे खुजिल थौरांगी मनुंग चन्ना लौतुना दुना लैमा खोंगदा लैबा 57 माउंटेन डिवीजन गे गेरिसन मनुंग द मांगख्रबा इम्फाल वेस्ट के लोइतांग खुनौदगी लाइस्रम कमल बाबू ने केसीपी की सेक्रेटरी इंचार्ज इन्फॉर्मेशन एंड पब्लिसिटी न थादोरकपा शेरोल अमदा लाइस्रम कमल बाबू हाइरिबा मियोय असि हौखिबा चहीगी नोवेंबर 15 दा 57 माउंटेन डिवीजन की गेरिसन मनुंग द संखिबदगे मसा थीबा खंगदबने इंडियन आर्मी न मखोई गेरिसन मनुंग द मफम मरांग खंगंदना कमल बाबूबू मांगन खिबगा मरी लैनना हौरगलिबा लैबाकी इरांग ngasisu नेमख्रे हाइबा यादरे असिगुम्बा चैरक असिदा कमल बाबूगी जॉइंट एक्शन कमिटी जेएसी दा जेएसी असि मुथलगा अनौबा जेएसी अमा सेमगदबने ठिकादार अमदी कॉन्ट्रैक्टर अमता यावबा यारोय हाइबना चिंगबा वाही कया थाबा चे अमदी बोम थमलमले हाइना पाउसी अमदी इलेक्ट्रॉनिक मीडिया सिंगदा फोंगनरकपा थेंगनरे कमल बाबूगी जेएसी दा किहन खंगनबगी वाही वाता थाबा चे पिरंबा अमदी बोम थमलमबगी वाफम असिगा कंगलेपा कम्युनिस्ट पार्टी केसीपी अमसुंग मसिगी लानमी संगलोब मियामगी फिंगांग लानमे एमएफएल गा करिगुंबा हिरम अमतदा मरी लेनदे हाइना आइना थिंख्रबा लुप असिगी सेक्रेटरी इंचार्ज इन्फॉर्मेशन एंड पब्लिसिटी न खुयेक पीदुना थादोरकपा शेरोल अमदा मखाताना फोंदोरकले केसीपी न ड्रग सिजिनबा मियोय 38 फागतुना वाखल तहनख्रे पावसी कंगलेपाकी मैरा पाउसेदगी लौखटजबने आइना थिंख्रबा मणिपुर की लालौगलुब अमा ओइरिबा कंगलेपा कम्युनिस्ट पार्टी केसीपी पीडब्ल्यूजी की एंटी ड्रग टास्क फोर्स न मयाई काबा ड्रग नंबर 4 सिजिनबा मियोय 38 थौबाल डिस्ट्रिक्ट की उसोइपोकपीदगी फागलबा मतुंगदा वाखल तामिनख्रे हाइरे केसीपी पीडब्ल्यूजी की पीआरओ चिंखैंगानबना थादोरकपा चेरोल अमगी मतुंगिनदे ड्रग त लाइसुरबा नहा कया कलौबाइबसी केसीपी पीडब्ल्यूजी की तौफद्रबा थौदांगने लुप असिना मियामगा लोइनना ड्रग त लाइसुरबसिंग कनबगी थबक पाइखटपदा लैबाक मियामनसु मतेंग पांगबियु हाइना चेरोल असिना मखा तारकले युवा हाख्रे पावसी कंगला पाउ पाउसेदगी लौखटजबने ngasi ayuk pung 10 anirom tabada Richter scale 5.1 yawna Myanmar da epicenter oiduna yuwa Haijabadudi safu Manipur amasung Assam da su yawkhe National Center of Seismology gi report matung inna yuwa Haijabadudi epicenter Myanmar oikhe epicenter adu latitude 24.92 north amasung longitude 94.97 east ki lainungda kilometer 108 luna leiba mafam amadani haire nakal amaromda ngarang numidang waidam pung 3 minute yankhai thoidasu tamenglongdasu Richter scale 3.8 yawna yuwa Haijabadudi leikhidraba adumoinamak yuwa Haijabadudi amangata amade asokapan yawkhibagi paudi leikhide